Good morning. Ngasigi irai numit ki card ki message minute se ko. Irai numit se hogi number ahambada. Number se 71 lere color dana sky blue gumba kai gumba se nabi ba ko. Aduga amana sum aina hairam ge habu nti chak thomba gumba da id ki gumba ke ta drops gumba kai wona thada be ai ko apena nti gi cha do riba ko to riba chak tu da ko injang na ta ba chak to ina happy yo men ina haidi chak ti loina ma keno to chadra adu na haidi chak to ina happening ko adu ma leire ado card message minute se timing of the sai pe dinga se ngasi new moon ko new moon haiba ya tradi akoi thashi numit ki manifestation gumba tawba matam da ko ishagi budi loina tawre ko aina ngarang kainoma thagat pada exam thagadaba kotadaba oiro amagi oiro angang ke ka sum lebda hadi moi gi yauna manifestation line ma chama khatang happy hadi hozik sum akogi kaino tawriba kholiba angang ai lan changiba kholiba ma'am se hadi mogi safety gi damakta tekta kaidaba mogi punsi future fanabagi damakta dumaina taroko hadi khangna draga su line ma chama khatang oitar su ko scripting tawbu khopa matam da ko ai wishes mayam dugi makha da ama khatang ko hadi moi mayam se gi amamam happy si ko the mayam changdana hadi manifest tawragadi kanana khangni hadi potse khitang da oitaraga su hadi positivity to laidana ko adugini ko ado ahambada card ahum katang thokjarge ko sidagi amma khanbirase ko sida card number 1 khanjira 2 khanjira 3 khanjira have to 1 ko 1 khanbangai gi oina hairaga di ko sida lady se ko ahambala ise ko hadi kaino gi oina oire female figure oina leire ko female figure oina hadi nupi gi figure oina laise ko ai ishamak se thabak phajana tawba business phajana tawba yumgi kaigi yamna khanba mi oina oibodo maina oina oi ko any situations any problems lakpo khoba matam da ko ai phajana cool and calmly handle tawba ngamni pot mayam se mayam kanam dagi mateng yaudana yamna mature oi ko sida hadi first khali banupa oiro natra nupi oiro aina haje hajing asigi oina sum hari kaino masu lai na jo khala se ba adum pot sing do hadi everything yamna smoothly calmly adum tigi tawri ba mong sim chachaba ngambado soiba ngam ko panata ba ko number 2 ko number 2 sina sida hairi se kaino haidi changes ko malagani nang na ngai jarak pakot pa dumaina ko haidi change se su ko haidi kaino ne afaba rom dani ko change se lag doi se adu ready de layo ngasi se haidi kaino mari lag pa yai ko expect to yai ko haibagi adu gi waklon da ko adu number 3 ko number 3 sina ko haidi yetna ba gumba lera ga de ong phaba sida namo yetna ba gumba lei ba hara ga di ko legal matter ni khangde amani khangde chay ner ga lei ba pot gumba lera ga di yamna phai ko discipline yamna naire ko thaina ga hairaga de discipline yamna naire mature oibusu yamna hele aduduna ko hari thabak ama tawa matam da ko always hari emotionally decide taw no mentally kaino hai tare ko ketang logically koktagi oina khanbado wakhan se ko adumain tor ko oina tawbiyo ko aduga timings ne gi pung manga ga minute yankhai humdoi dagina pung 10 ga minute manga phang leire dagi 13 ga minute 18 dagina pung baroga minute yankhai ni thoi phang leire dagi ahum ga minute nifu daina pung manga ga minute mari phang leire dagi nipan ga minute tra tuk daina mapan ga minute yankhai ni thoi phang leire ko adagi mu 13 ga minute kun nipan dagina nungalam dagi mari ga minute tra tuk phang leire sina timing ko do english ta mu halon hai banina 5:53 am to 10:05 am then 11:29 am to 12:52 pm aduga 3:40 pm to 5:04 pm then 8:16 pm to 9:52 pm then again 11:28 pm to 4:16 am ko sigi timing su yengaga manifest or su ka shukai de ko ngasi gi oina adu sida leire ko gi ngasi gi card ki message se ma'am thank you